Hi guys, welcome back to my channel. Ngasigi video asidi Agartala koiba chatpagi video oidoini. Ado aise Agartala chatoise koibadi natte ba actual da thabak ki chatpane ba. Ado thabak ki chatpadu da sum koirani dana. Do mayam mathang mathang chatpasingo yenghanjarakke. Do bye bye yengminasi mathang mathang. Finally dikka yaure Agartala. Wow, hotel ले 2 days की नींद था बक ही लाई नहीं कोई बड़ी नत्ते बा देखो खरा दिखो रखने लाख नहीं कोई पता बता बक क्यों वगैरह जहाँ के वगैरह मैं यहाँ मतलब मुझे हंजर के नसीब बुद्धि वार है अगोटोला कोई बता आपका है वो हमारे साथ क्या लोग कितना करते हैं हाँ भाई क्या मैं अगर लगी विशाल मार्केट ꯄꯣꯠ ꯆꯩꯗꯤ ꯑꯄꯥꯝꯕ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯌꯥꯎꯔꯁꯨ ꯂꯩꯇ꯭ꯔꯦ ꯄꯩꯁꯥ ꯌꯥꯝ ꯄꯨꯗꯕꯅꯤꯅ ꯀꯣꯏꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯇꯩꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯩ ꯂꯩꯁꯦ ꯀꯣꯏꯕꯗꯤ ꯅꯠꯇꯦꯕ ꯑꯒꯔꯇꯂꯥꯗ ꯁꯨꯝ ꯊꯕꯛꯀꯤ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯃꯤ ꯁꯨꯝ ꯈꯪꯅꯕꯒ ꯂꯩ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯌꯥꯝ ꯌꯥꯎꯔꯛꯇꯦ ꯁꯨꯝ ꯈꯔ ꯍꯥꯏꯗꯤ ꯑꯈꯪꯕ ꯃꯤꯒꯗꯅꯤ ꯂꯣꯏꯅꯅ ꯂꯥꯛꯏꯁꯦ ꯊꯕꯛꯁꯦ ꯍꯌꯦꯡꯗꯩ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯉꯁꯤꯁꯤꯅ ꯑꯗꯨꯒꯤ ꯀꯣꯏꯊꯣꯛꯂꯒ ꯊꯕꯛꯁꯦ ꯂꯣꯏꯕꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯌꯨꯝꯗ ꯍꯜꯂꯛꯇꯣꯏꯅꯦꯕ ꯌꯥꯝ ꯀꯨꯏꯅ ꯁꯨꯇꯤ ꯐꯪꯗꯦꯕ ꯑꯗꯨꯗꯨꯅꯅꯤ ꯆꯠꯇ ꯌꯥꯗꯕꯩ ꯂꯥꯛꯇ ꯌꯥꯗꯕꯩ ꯂꯥꯛꯄꯅꯦ ꯈꯪꯅꯕ ꯌꯥꯝꯅꯀ ꯂꯩ ꯄꯣꯠꯇꯦ ꯌꯥꯝ ꯋꯥꯅ ꯂꯥꯛꯈ꯭ꯔꯖꯥꯠꯅꯤ ꯃꯐꯝꯁꯤꯗ ꯃꯤꯁꯤꯡꯅ ꯄꯣꯠ ꯂꯩꯅꯔꯦ ꯑꯩꯅ ꯑꯗꯥ ꯃꯔꯤꯅ ꯂꯩ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯅꯨꯡꯁꯤꯔꯝꯃꯣꯏꯗꯀꯣ ꯀꯣꯏꯕ ꯂꯣꯏꯗꯅ ꯍꯧꯖꯤꯛ ꯔꯨꯝꯗ ꯍꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯒꯥꯔꯤꯗ ꯐꯝꯃꯤ ꯔꯨꯝꯗ ꯍꯜꯂꯅꯤ ꯋꯥꯁꯨ ꯋꯥꯕꯅ ꯂꯣꯏꯔꯗꯅ ꯀꯣꯏꯕꯒꯤ ꯑꯗꯨꯗꯨꯅ ꯔꯨꯝꯗ ꯍꯜꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯅꯤ ꯑꯩ ꯍꯧꯖꯤꯛ ꯑꯒꯔꯇꯂꯥꯗ ꯂꯩꯔꯤꯕꯁꯤꯒꯤ ꯊꯕꯛ ꯆꯠꯊꯣꯛꯎꯔꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯀꯣꯏꯔꯛꯑꯅꯤ ꯍꯌꯦꯡꯗꯤ ꯌꯨꯝ ꯍꯟꯗꯣꯏꯅꯤꯅ ट्रैफिक मैम लोरे कोई थोड़ा ट्रैफिक वाइट है ऑफिस
ꯃ꯭ꯌꯨꯖꯤꯌꯝ ꯀꯣꯏꯕ ꯂꯥꯛꯑꯦ siya nung sama siya po. Lang mana sih ya? Kasih second time ni lah isya. Rasa mamang jadi dah suam mereka lah ya. Hendak sehim mau kamu lah ya. Si dia orang mana? Mungkin sahabat sih aku kue besulai. Kanga dah bami kita memang nak pun ini nih. Bijak dah bana. Koi besul mahal ya udah. Budwara itu namanya sangkal kebun dekat. फजद्र मयाम राजबारी की प्लेस से कहीं दुकान प्लेस से हम फजा बने अगरतला की राजबारी प्लेस से ऐडी उबुदा गावी म लोइना फजै मफम साइ लोइना चटपा मफम खुदिंदा फजै मनुंगदि कनो तौदि मोबाइल अलाउ लेतबदिननेको मनुंगी कनो सिंदो कापतेबा अदो मपान सिता व्यू सिता येंहलेबा मपान व्यू सिदि दुम कापा याय हाइना येंहनबनेबा अदुना याम फजैये फाइनली राजबारी कोइबा लोइरे Foto sama lagi ada baru ya. Karena juga kembali baru itu. कोइबा लोइरे बुझि खाले ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯒꯔꯇꯂꯥꯗꯒꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯆꯠꯂꯨꯕ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯡꯃꯤꯟꯅꯕ ꯃꯤꯁꯤꯡꯒ ꯁꯨꯝ ꯍꯜꯂꯅꯤ ꯌꯨꯝꯗ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯃꯐꯝꯗ ꯂꯩꯍꯧꯔꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ